Nagaland da Hornbill Festival manungda Pokhaibada mari Sokle Meitei Nagaland gi Kisma Khunggang da hojik chathariba Hornbill Festival asida gunpowder kanghanbagi thabak chathafamda Pokhairakpada mi mari Sokle hana official amanang arang phongdokre Tawdok adu Sangtam tribe ki morungda thokibani maphamada gunpowder da gi mai horokpa amasung Pokhaibagi thawdok adu ngarang lebok panumitta thoki haina mahana phaike morung asi Nagasang ki traditional cultural house amane masi marilena tribe singna heritage custom gi oina saduna thambani amasung maphamada chathariba kumhai asiga marilena na mi kaya ama kismada laknari hare thawdok thokphamda mi mari soki amasung makoi hospital da pukhatuna laikanari makoi ahumdi yamna sokte aduga amade mahaki mamai amadi makhuta soki adubu mahaksu khudong thiningai oidre han official aduna haike gunpowder sing adu festival asida puning singsinaba majal loading tongmaida sijanabane matamada da kanghanduna thambadagi Pokhaibagi thawdo adu thokibane numit tarani sumna chahigi oina pangthokpa Nagaland gi Hornbill Festival asina state asida tourism yokhatpada mateng oiri kumai asi December amadagi haukhibani ngasi numidang loisilagani haike nupi amadagi sel munbi khre haire Sekmai police na konba kanglap tongbi bazar da sakhangdaba nupa amana nupi ama mangak samda thangna lenbata natana makokta nungtang na thomlaga lupa lak amaron henbagi senpham pokre marabak thirabi nupi ado hojik langol da leba sija hospital da arugo phibam da laikanari haide ngarang Manipur Press Club ki thangjing hall da kumbi gi club KIYDO apunba ima kumbi amasung kangla tongbi ki mera paibi singa pawmi singa unabada KIYDO ki secretary Nomaicham Sankar na hai laibak thiba thawdo ase ngan ayuk pung manga makhairom tabada Sekmai police na konba kangla tongbi bazar thoki bane thawdo ase da yamna phibam luna soktuna laikanari binupi ase Bisnupur district ki kumbi mayalekai ward number 6 dagi wahengbam ombi Mani Devi Sahinipu mapuroi bagi mingna wahengbam Mani Tomba kawe matai manau animak kangla tongbi bazar da ngagi dukan phambani ngan ayuk mani gi mapuroibana sathokibagi asengba tanja lauraga sakhangdaba nupa amana makoina leiriba bharagi kada changaklaga manibu mangak samda thangpham ani lenba tanatana makokta nungthangna thomlamlaga lupa lak amarom henbagi senpham puraga sienkibane hojik mani langol gi sija hospital da yamna aruba phibam da lakanaduna leiri miyoibagi minungsi yaudaba lisad ase akanamong da condemn tawe government amadi mari lenaba singna thawdo asida senariba misa adu athubada phagatuna aang gi oiba matik saba serak pibio haina su mahana makhatana phongdoke December loigadaba numit kunni da ngaisilakle yumda hanjil hanbiro haina IDP singna phongdokre relic camp singda sangjapam lawhalakliba IDP singbu satliba December thasigi manungda lengakna masagi mayom da hongjil halagani haikibagi matungina thasigi manungda hongjil halu haibagi demand tawraduna kokomigi miyeng makhada IDP singna thasigi amadagi hawrakiba wakat khongjangi ngarang tarani chanba numita su pangthoktuna IDP singbu thasigi manungda mayumda hanjal hannaba makhatana taksin khre wakan mi phamadada ngarangi oina torpung bangladagi lanjelakpa IDP singsu sarugya khe aduga tongan ba wangang loisingna su sarugya khe baga loinana phogaksaw ekhaidagi lanjelakhibe kaithelakpam kegesna kaubi IDP nupi amana phongdokhibada ngarang phawbada oirakliba phibam asigi matangda kanana sumba pakom piba ngamkhrabagi hangladuna hayeng hongjilagani amadi hangset hongjilagani haiduna lerakpane maramasna hojik thengnagadaba lanasi kanaga thengnagadaribuno hangkhe lanjelakpa hawrakpadadi miyam amadi imaibel mayamna hupna lakpirami adubu relic camp ta sangjapam lauraba matungdadi kanana su lakpidre hairaduna relic camp ta leirabadi nungaire haibasu yawraklei hojik sahi ani makha hena tumina leithokuraga aikhogi tunggi kana lakpigadoribano hangkhe hojik aikhoi adatai tare hairaduna relic camp ta leirakliba aikhoi iteng pangbiu haifam thoi relic camp ta leiraga seng pige adu pige haibagi mahuta bu ishagi yumda hanjal hanbiyo haibne aikhogi damak tengbang seng pininglaga pisanu piningdraga toksano aikhogi pandamde yumda hanjanbane masigi damak haujikti IDP singi oina lenga ka thengnaga da lan oire haibsi isa na wakal tarase haike amarom da wakat khongjang ase sangsalakpo numit khudingi governor da aiba serol pisindana khangala khibagi makha tarakpada ngarang su reminder memorandum ama kangsup sing khongdagi lanjalakpa L thoithoi amasung torbung JP victim committee gi convener L sursa na khuyek piduna governor da present ke IDP singbu thasigi manungda masa-masagi mayumda hanjal hangadabani haiba demand amuhanna ningsingki haide school college amasung university gi examination sing yei thokna khre
नुमित निनी की खोंगचत्ता ngasi नुमित yung bumatong pung ama tarakpada President Draupadi Murmu Imphal Airport thunglagadaba oirabasu masigi mangoinana lona thengkraba lalholupsingna ngarang ahing nongyai matung pung amadagi hauraduna Manipur pumbada total shutdown amasung boycott tawbagi athingbasing thamlakibana maram oiraduna ngasi pangthokani leplambe school college amasung university singgi examination sing yeithongnakhrei mahisang sing asigi oina ngasi pangthokadaba examination sing pangthoklaroi amasung atopa numit amada pangthokane haba wafam sing asi lengaki maikeidagi natraga mahisang sing asigi makok thongba authority singdagi aiba zero sing thoktuna khangalakpa yaukide adumoinamak school college amasung university da pangthokpa examination sing da saruk yarakliba mahiro singgi guardian kharadagi phangba pawgi matungina de school singgi oina mahiro singgi mama mapa singda aiba zero yohalaktuna khangalakpa leide hari adugo university singina examination pangthokliba department singgi maikeidagi magi mahiro singda aiba zero sing social media ki tongan platform singgi kuthangda tharaktuna khangalak le hari adumoinamak thasigi tarani thoidi mahausadagi Manipur ki oina state holiday oirakpanina numit asidadi mahisang sing examination pangthoknaba thaurang tawkhide hari India ki President lakpa nangna basemba highway welcome gate tata amana JCB puraga lakpa dangarang waisindana tekhre hari PMGSY Phase 3 की प्रोजेक्ट सिंह थबकता ओंथोकपियो हाइना MLA के रंजन गवर्नर द तक्सनख्रे मणिपुर PMGSY Phase 3 की प्रोजेक्ट की थबक सिंह सही अनि हेनबगी मतंगदा अप्रूव तौरखरबसु फेस असगी थबक सिंगदे ममिंगता ओइना लेरी हायरादुना गवर्नर ने स्कीम असगी Phase 3 की मनुंग चनबा प्रोजेक्ट सिंह की मतंगदा अकनमी येंग संगबियो हाइना कांग्रेस लेजिस्लेटिव पार्टी की डिप्टी लीडर सु ओइरिबा कांग्रेस की सीनियर MLA के रंजना गवर्नर दा अइब सेरोल अमा पिसिन खरे हरि ngarang पिसिन के बसेरोल अदुदा फोंगदोखिबा वाफम सिंह की मनुंगदा मणिपुर PMGSY की मखादा पांगथोकदबा थबक सिंह सैंक्शन तौरखरबसु मतम सामना पंदुना लेबि यावरे फिबम असना स्टेट असगी डिस्ट्रिक्ट पुमनामक हकथेंगना मरी लेनरकपा इशू अमा ओइरकपगा लोइनाना स्कीम असगी मखादा मनुंग हंजिनबा मफमसिंग यावना लंबी फदहलक्तबगा लोइनाना सेटमिलोन अमसुंग तांगाई फदना चंगबा पोलमसिंग पुथोक पुसिन तौबदसु अपनबा ओइहले मरमसिंग असिना सही अनि हेनबगी ममांगदा अप्रूव तौरखरबसु फेस असगी थबकसिंगी मतंगददि पांगथोखिबा टेंडर से विथड्रॉ तौनखिबा नत्रगा कॉन्ट्रैक्टर खरगी माइकैदगी ऑब्जेक्शन तौनरकपा अमसुंग कॉन्ट्रैक्टर सिंगी मरक्ता सयेतनबा लाखपुना सिंगबदगी पंदुना लैबा यावरे थौंग असिना हजन टेंडर कैंसल तौबसु यावरे थौंग असिना खुंगंगी लंबीसिंगदा मिजेंग संगद्रे अमसुंग सीजन खुदिमक्ता लंबीसिंग असगी फिबम हेना सोक्सलगले मतम चाना लंबी सेमगतबना खुंजासिंगना मखोगी हेल्थ केयर एजुकेशन अमदि लौ सिंगुर सिंगबा की थबक यावना पोथोक सिंग पुथोक पुसिन तौबदसु सोखलै मरम असना हौजिक ड्राई सीजन हौरक्लबनिना लंबीसिंग असि अमुहना फिबम हेना सोक्सलक्त्रंगेगी ममांगदा सेमगतनबा मिजेंग संगबियु PMGSY Phase 3 की पंदुना लेरिबा थबक सिंग मखाताना थोहंदना थबकता ओंथोक्तुना मपुंग फाना लोइसिनबा गवर्नर न मियेंग संगबियु हाइजखिबनि हाइदे ngarang MLA na governor da pisinkiba aiba sero asigi copy sing sub secretary commissioner RDNPR amasung rural engineering department Manipur state rural roads development agency ki chief engineer da su pisinki hairi President Draupadi Murmu ge khongsat kamari leinana nupilal complex make sembagi thabak kana paikhatle hairi Manipur की पुवारी के सागोनरबा नुपीलान की थरम पांगथोकफम ओइरिबा नुपीलान कॉम्प्लेक्स महौसा का मानदबा मोंगदा इंडिया की प्रेसिडेंट द्रौपदी मुर्मू ना मणिपुर दा लाकदौरिबा खोंगचत असगा मरी लेनना मके सेमबगी थबक कन्ना पाइखले हाइदे नहान मखै नुपीलान की कॉम्प्लेक्स लैदि हाइबा पुंगनिंग लुपसेलुद्रबसु प्रेसिडेंट मफम असदा नुपीलान की थरम यावगदौरिबा असगा मरी लेनना नुपीलान कॉम्प्लेक्स की अकोइबा सिंग मसु ताना सितोक सेंगदोकपगा लोइनना फिजंग खंदुना लैतेंगबगी थबक पाइखले मसगी मथकता प्रेसिडेंट की खोंगचत असिबु तरामना ओकबो ओइना इम्फाल मनुंगी लंबी सिंग सितोक सेंगदोकपगी थबक पाइखतपगा लोइनना मफम कयादा प्रेसिडेंट तरामना ओकपगी होजंग से सादुना थमले लोइनना प्रेसिडेंट की खोंगचत असिगा मरी लेनना पामदबा थौदोकसिंग थोक्तनबा सेक्रेटरी की अकनबा सेक्शन थौरांगसु लोखले तिदिम लंबी की नागेत लंबी की मपाल सिंग वाना संबल खाबदा चिंगबगी थबक सिंग पाइखतले नकलमरोमदा इंडिया की प्रेसिडेंट श्रीमती द्रौपदी मुर्मू ngasi nuktil pung 12 minute 55 taba matam Imphal airport ta thunglagani
mafam aduda guard of honor piraba matung pung amaga minute tara tabada airport thadokuna pung amaga minute kun lok baban imphal da thunglagani nungthil pung ani makhai dagi mari phawba polo ground imphal da polo match sengani pung mari ga minute nifu dagi pung taruk minute tara phawba city convention center da pangthokpa function yaroba matung lok baban da laigani thasigi tarani thogi ayu pung mapan makhai da lok baban dagi thoraklaga pung mapan ga minute kun 35 da nupilan memorial complex da thungladuna nupilan gi thoram yaroba matung pung taraga minute kunda govindaji temple gi damak khongsan khigani pung taraga minute kun 35 da kanglagi helipad dagi imphal thadokduna taphau naga helipad ta wai thunglagani mafam adudagi amuk nungthil pung 3 minute kun 35 da imphal international airport ta thunglaraba matung nungthil pung 3 minute 95 da imphal thadokhiga doriba president Draupadi Murmuna imphal da leiringai manungda state asta paikhatpa chakhot thaurangi project kya sangaduna miyamda khusinaramga dori haide amaronda india gi president gi khongchar asibu yaningda phongdoktuna korkom amadi lukharana boycott laukthokpa leikrabane Khamel Loktagi Kuki Khulai Paibasingna Nongmai Kap Thorakpada Assam Rifles na Yengduna Laike Kuki Khuldagi Nongso Meitei Khulgi Khunjasang Ki Hanaba Nongmai Kaplak Liba Karigino Letanda Ingtapagi Pausel Piruba Yaning de Harak Libra Natraga Popi Pambi Sing Tare Haiduna Report Taurubagi Oigadra Haina Tamlakre May 3, 2023 dagi horakiba tamthiraba lanasigi manungda khwaidagi akhanba lanphamsing oikiba maphamsing gi manungda ama oiriba Imphal East District ki Sagolmang Police Station na konba Meitei gi khul nongsunga thangnana lairiba Khamel Lokhairaga sukhangnaba aigi jang singthaktagi nongmai maru kya leptana kapthorakrai thaudo ase nahanumidang pung 9:35 tarakpadagi haurduna ngahak kanaraga Kuki terrorist singna nongmai maru hompu humudra rong ngarang ayuk phawbugi manungda kapthorakhibani haide Manipur da February 13 2025 dagi president rule gi lengak leirakpadagi lan gi thaudok sing thoki dabaga loinana nongmai amasung bom gi makhol tarak traba matungda khanghaudana nongsong khulgi Meitei khunja sing buki han khangan bagi moongda nongmai maru kya kapthorakhiba thaudo ase nongsong khulgi khunja singna akadamong da yaning da phongdorakle Kuki singna leirakliba aigijang khulgi sing thakta Popi Pambi Sing Thabagi Thawong Naknana Lairiba Nongsum Khulgi Khunja Singna Ubadagi Mafam Asibu Ngak Selakliba 35 AR gi Parsonal Singda Popi Pambi Tare Hana Pau Pirabasu AR gi Makaidagi di Popi Pambi Thaba Nate Nepali Singna Thabak Subani Hana Khumlakpaga Loinana Ngahanumidangdagi Kapthorakhiba Yamlaba Nongmai Maru Sing Asisuna Khoina Kapra Hana Meitei Aikhoida Halakpagi Thawong Chathare Hana Supiendaba Phongdorakle Suspension of Operation da Lairiba Kuki Militant Group Singna Yanaba Asigi Ground Rule Thugairakla Suma Phamasida deploy Tauriba AR Singna Khangsinadre Security Persons Sing Asigi Thawong Asidi Makhoigi Misang da Laibadawna Taure Haba Waphamsu Phongdorakhe Amaramda Makhoina Singthakta Thareba Yamlaba Popi Pambi Sing Khangkhargani Haibadagi Nongmai Maru Sing Kablak Libra Haiba Wahangsu Hangkhe Maramasina Khanghaudana Nongmai Maru Kya Kap Thorakpana Khulasigi nupi angang yauna ahal sing me paina ki hade hingdana bagidamak su no masat kadabasu hangoinare maramasina governor gi maikai de su lokhat pham thokpo thabak sing lokhat piu hai ke nahan gi thaudo asigi matang da mari lenaba police station gi oc laklam labasu ngahak laklam laga adumak sat khre haiduna pen da phongdor ke panbai abdi thasigi nipanda bjp gi mla yumnam khemsana mahaki kamjong district ki sasat phawbu bjp gi lusing bakharaga sanminaba khongsatta letan gi sare khongda leba Kuki Baptist Convention gi church amada sangduna mafam aduda sangjafam lorkiba Kuki jogi IDP singa hakthengna unaduna conflict asina miyawgi chakha thorangda thinta hale haraduna Christmas kumai lakwaga iroinana watho asiloisina bangakpiba amasung kauthokna duna amata oiminarasi habagi paujel pirubane maramasina nahan gi thaudo ase ingtapa hanjalakna bagi paujel pirubagi yaningda phongdokna duna satharakwa thawongla natraga Popi Pambi Sing Tare haibagi warauduna tawrakpra haibadi sapsana khangmangamdre hare Nagagi lamsangda narolda khundasilamba Kuki Sing takthokpa haurgani haina liangmai Naga Council Eastern Zone na phongdorakrai Yellow Purup Nagagi lamsangda narolda sangsilaktuna khundasilamba Kuki Sing masak khangdokpaga loinana karigumba negotiation amata tawduna athubada takthokpa haurgani haina liangmai Naga Council Eastern Zone na mari lenaba Kuki Singda section 1 thangkrai LNC EZ na thadrokku serol amana hai yelhongaidagi Naga Purup na khundalai taduna laklaba mafam ama oiriba Manipur gi Senapati District ki saitu Gamphazol subdivision gi manung sanna lairiba Kharambai phai khulda logi wangmada Kuki militant
ꯁꯤꯡꯒꯤ ꯀꯦꯝ ꯁꯥꯖꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯐꯥꯎꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯥꯒꯥ ꯐꯨꯔꯨꯞꯄꯨ ꯐꯣꯡꯅ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯟꯗꯛꯇ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯒꯕꯔꯅꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯄꯤꯗꯨꯅ ꯅꯥꯒꯥꯁꯤꯡꯅ ꯆꯪꯁꯤꯜꯂꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯂꯦꯞꯍꯟꯅꯕ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯅ ꯑꯥꯄꯤꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯝꯗꯝ ꯑꯁꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯃꯁꯥꯅ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕ ꯑꯃꯗꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕꯒ ꯂꯣꯏꯅꯅ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯌꯥꯝꯗ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯁꯤꯅ ꯅꯥꯒꯥꯁꯤꯡꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯔꯤ꯫ LNC-EZꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯅꯥꯒꯥꯁꯤꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝ ꯃꯅꯨꯡꯃꯛꯇꯗ ꯐꯣꯔꯦꯟ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯆꯠꯊꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯦ꯫ ꯍꯧꯖꯤꯛ ꯈꯥꯔꯝꯕꯥꯏꯐꯩꯗ ꯆꯠꯊꯔꯤꯕ ꯚꯤꯂꯦꯖ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯁꯥꯕꯒꯤ ꯊꯕꯛ ꯑꯁꯤꯃꯛ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯃꯗꯤ ꯒꯕꯔꯅꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯐꯣꯡꯅ ꯆꯠꯊꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯈꯥꯔꯝꯕꯥꯏꯐꯩ ꯈꯨꯜꯗ ꯁꯥꯖꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡ ꯈꯨꯗꯛꯇ ꯂꯧꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇꯕ ꯇꯥꯔꯕꯗꯤ ꯅꯥꯒꯥꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯏꯂꯤꯒꯦꯜ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡ ꯂꯧꯊꯣꯛꯅꯕ ꯊꯕꯛ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯠꯄ ꯇꯥꯏ ꯍꯥꯏꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ FNCC ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯇꯕꯗꯒꯤ ꯊꯣꯔꯛꯄ ꯑꯐ-ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯂꯩꯉꯥꯛꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯊꯝꯂꯛꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯟꯗꯛꯇꯁꯨ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯉꯥꯒꯤ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯋꯥꯊꯣꯛꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯁꯨꯗꯥꯟꯗ ꯃꯤꯂꯤꯇꯔꯤ ꯄ꯭ꯂꯦꯟ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯦ, ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯨꯗꯥꯟꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃ ꯏꯁꯇꯔꯟ ꯁꯨꯗꯥꯟꯗ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯦ, ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯁꯨꯗꯥꯟ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯨꯗꯥꯟ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃ ꯍꯧꯈꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯇꯦꯛꯅꯤꯀꯦꯜ ꯐꯦꯂꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀ꯭ꯔꯥꯁ ꯇꯧꯈ꯭ꯔꯦ꯫ ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯗꯨ ꯄꯣꯔꯠ ꯁꯨꯗꯥꯟꯗ ꯂꯩꯕ ꯑꯣꯁꯃꯥꯟ ꯗꯤꯞꯅ ꯑꯦꯌꯔꯕꯦꯁꯇ ꯇꯥꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯅ ꯇꯧꯅꯔꯛꯄ ꯔꯤꯄꯣꯔꯠꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯖꯔꯅꯦꯂꯤꯁꯠ ꯑꯣꯁꯃꯥꯟ ꯃꯤꯔꯘꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯄ ꯃꯤꯂꯤꯇꯔꯤꯒꯤ ꯄꯥꯏꯂꯣꯠ ꯑꯣꯝꯔꯥꯟ ꯃꯤꯔꯘꯥꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯦ꯫ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯝꯗꯥꯅ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯠꯆꯤ ꯈꯠꯈꯤꯕꯕꯨ ꯑꯣꯟꯂꯥꯏꯟꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯥꯔꯤꯐ ꯆꯧꯙꯨꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯔꯤꯉꯩꯗ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯠꯆꯤ ꯈꯠꯈꯤꯕꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯠꯆꯤꯅ ꯈꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯟꯂꯥꯏꯟꯗ ꯌꯥꯅꯤꯡꯗꯕ ꯄꯥꯛ ꯁꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯔ ꯁꯔꯚꯤꯁꯦꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯁꯀꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯥꯔꯤꯐ ꯆꯧꯙꯨꯔꯤꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯗ ꯃꯤꯠꯆꯤ ꯈꯠꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯥꯒꯠꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯟꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯞꯁꯥ ꯀꯣꯃꯜ ꯀꯧꯕꯤ ꯅꯨꯄꯤ ꯖꯔꯅꯦꯂꯤꯁꯠ ꯑꯃꯅ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯑꯍꯃꯗ ꯁꯥꯔꯤꯐ ꯆꯧꯙꯨꯔꯤꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯝꯔꯥꯟ ꯈꯥꯟꯒꯤ ꯃꯔꯥꯜꯒꯤ ꯃꯇꯥꯡꯗ ꯍꯪꯂꯨꯕꯗ ꯑꯥꯔꯃꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯖꯔꯅꯦꯂꯤꯁꯠ ꯑꯗꯨꯗ ꯃꯤꯠꯆꯤ ꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫